ꯂꯣꯛꯇꯥꯛ ꯃꯄꯥꯎꯒꯤ ꯑꯞꯗꯦꯠꯁꯤꯡꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯊ ꯂꯝꯕꯤꯗ ꯂꯩꯕ ꯂꯧꯐꯝ ꯑꯃꯗ ꯂꯧ ꯁꯨꯕ ꯆꯠꯄ ꯃꯤꯇꯩ ꯅꯨꯄꯤ ꯑꯃ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄꯗ ꯄꯥꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯋꯥꯊ ꯂꯝꯕꯤꯗ ꯂꯩꯕ ꯂꯧꯐꯝ ꯑꯃꯗ ꯂꯧ ꯁꯨꯕ ꯆꯠꯅꯕ ꯅꯨꯄꯤ ꯑꯃ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯋꯥꯊ ꯂꯝꯕꯤ ꯁꯥꯟꯇꯤꯄꯨꯔꯗꯒꯤ ꯁꯥꯐꯝ ꯁꯣꯐꯤꯌꯥ ꯂꯩꯃ ꯆꯍꯤ 33 ꯃꯄꯨꯔꯣꯏꯕ ꯁꯥꯐꯝ ꯗꯌꯥꯅꯟꯗ ꯃꯤꯇꯩ ꯀꯧꯏ ꯍꯥꯏꯔꯤ꯫ ꯁꯥꯐꯝ ꯁꯣꯐꯤꯌꯥ ꯂꯩꯃꯅ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯔꯛꯄꯗ ꯃꯍꯥꯛꯀꯤ ꯂꯧꯐꯝ ꯑꯗꯨꯗ ꯂꯧ ꯈꯨꯗꯥꯞ ꯈꯣꯝꯂꯤꯉꯩꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯁꯟꯊꯣꯡꯁꯤꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯁꯣꯐꯤꯌꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯇꯔ 100 ꯂꯥꯞꯅ ꯂꯩꯕ ꯃꯐꯝ ꯑꯃꯗꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯄꯥꯟꯕꯗꯒꯤ ꯁꯣꯐꯤꯌꯥ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯁꯣꯐꯤꯌꯥꯒꯤ ꯃꯆꯥ 3 ꯂꯩꯍꯧꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤꯒ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯋꯥꯊ ꯂꯝꯕꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ 13ꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯁ꯭ꯇꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯗ BSFꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯈꯨꯠ ꯑꯃꯠꯇ ꯍꯟꯗꯅ ꯂꯩꯈꯤ꯫ BSFꯀꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯈꯨꯟꯖꯥꯁꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯁꯣꯐꯤꯌꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ BSFꯅ ꯂꯩꯔꯤꯕ ꯀꯦꯝ ꯑꯗꯨꯗ ꯊꯝꯖꯤꯟꯅꯕ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯅꯥꯆꯝ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯄꯔꯦꯁꯟ ꯂꯃꯥꯕꯝ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ AT ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ PRO ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯤꯕ ꯔꯨꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯒꯤ ꯄꯦꯖꯇꯒꯤ ꯄꯣꯁꯠ ꯑꯃꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯀꯣꯏꯆꯠ ꯆꯠꯄ ꯃꯤ ꯍꯥꯠꯄ ꯂꯣꯏꯅ ꯌꯥꯕ ꯑꯩꯈꯣꯏꯅ ꯄꯕ꯭ꯂꯤꯛꯇ ꯋꯥ ꯈꯔ ꯉꯥꯡꯕ ꯐꯥꯎ ꯊꯤꯡꯕ ꯂꯥꯟ ꯃꯅꯨꯡ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯐꯣꯇꯣꯗ ꯐꯥꯎꯕ ꯎꯕ ꯌꯥꯗꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯑꯇꯣꯞꯄ ꯋꯥꯈꯜꯗ ꯍꯦꯛ ꯂꯥꯛꯀꯦ ꯇꯧꯏ꯫ ꯊꯤꯡꯂꯒꯅ ꯅꯥꯀꯜ ꯑꯅꯤꯃꯛ ꯃꯥꯟꯅꯅ ꯊꯤꯡꯕꯤꯌꯨ, ꯊꯥꯗꯣꯛꯂꯒꯅ ꯄꯨꯂꯞ ꯊꯥꯗꯣꯛꯄꯤꯔꯣ, ꯌꯦꯡꯅꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯍꯤ ꯌꯥꯏꯈꯣꯝꯕ ꯅ꯭ꯌꯨꯁ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁꯠ ꯈꯔꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯒꯣ ꯇꯨ ꯍꯤꯜ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ, ꯀꯦꯕꯤꯅꯦꯠ ꯐꯝꯂꯒ ꯂꯥꯎꯈꯤꯕ ꯄꯦꯀꯦꯖ ꯃꯌꯥꯝ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯀꯪꯒ꯭ꯔꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯄꯣꯔꯣꯝꯄꯥꯠ ꯁꯣꯏꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯗꯥꯏꯕꯦꯇꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯦꯟ ꯔꯤꯁꯔꯆ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯗꯥꯛꯇꯔ M ꯙꯅꯕꯤꯔ ꯁꯤꯡꯍꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯉꯔꯥꯡ ꯑꯌꯨꯛ ꯆꯥꯎꯔꯥꯛꯅ ꯄꯨꯡ 13:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯨꯝꯕꯤ ACꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯥꯏꯇꯣꯟ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯋꯥꯊ ꯂꯝꯕꯤꯗ ꯂꯧ ꯁꯨꯗꯨꯅ ꯂꯩꯕ ꯁꯥꯐꯝ ꯁꯣꯐꯤꯌꯥ ꯆꯍꯤ 19 ꯃꯄꯨꯔꯣꯏꯕ ꯁꯥꯐꯝ ꯗꯌꯥꯅꯟꯗꯕꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯥꯞꯊꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯂꯩꯈꯤꯗꯕꯗ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯝꯕꯤ ACꯒꯤ MLA ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯦꯜꯁꯤꯡ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ MLA ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯊꯧ ꯇꯧꯔꯤꯕ BSF ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯀꯨꯀꯤꯁꯤꯡ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯥꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯁꯣꯐꯤꯌꯥꯒꯤ ꯃꯅꯦꯝꯕꯣꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯍꯥꯠꯄꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯗ꯭ꯔꯤ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯤꯔꯣꯏ ꯍꯥꯏꯔꯤ꯫ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕ ꯄꯨꯕꯁꯨ ꯌꯥꯔꯣꯏ꯫ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ BSFꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯀꯔꯤꯅꯣ ꯑꯃꯗꯤ ꯂꯧ ꯂꯣꯛꯄ ꯆꯠꯂꯤꯕ ꯈꯨꯟꯖꯥꯁꯤꯡ BSFꯅ ꯀꯔꯤꯒꯤ ꯉꯥꯛ ꯁꯦꯟꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯈꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯇꯧ ꯈꯟꯗꯣꯛꯇ꯭ꯔꯤꯉꯩꯗ ꯃꯤꯀꯣꯛ ꯊꯤꯕ ꯑꯃꯁꯨꯡ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯇꯧꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕ MMTUꯒꯤ ꯋꯥꯐꯝ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯣꯒꯤ ꯋꯥꯡꯃꯗ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯃꯤꯇꯣꯞ ꯑꯃꯁꯨꯡ ꯃꯤꯌꯥꯟ ꯂꯥꯈ ꯀꯌꯥ ꯈꯨꯟꯗꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯍꯥꯟꯅ ꯈꯟꯗꯣꯛꯇꯨꯅ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯜꯍꯟꯗ꯭ꯔꯤꯉꯩꯗ ꯃꯤꯀꯣꯛ ꯊꯤꯕ ꯑꯃꯁꯨꯡ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯃꯤꯇꯩ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏꯔꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯔꯛꯇꯨꯅ ꯃꯁꯥꯒꯤ ꯍꯛ ꯄꯨꯝꯅꯃꯛ ꯅꯝꯊꯕꯤꯔꯕ ꯐꯨꯔꯨꯞ ꯑꯁꯤ ꯀꯟꯖꯅꯕꯒꯤꯗꯃꯛ ꯃꯤꯇꯩꯁꯤꯡꯕꯨ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 3421ꯒꯤ ꯃꯈꯥꯗ ST ꯂꯤꯁꯇ ꯍꯥꯟꯅ ꯌꯥꯎꯍꯟꯗꯨꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯌꯨ꯫ 2021ꯗ ꯀꯣꯚꯤꯗ ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯒ ꯍꯧꯖꯤꯛ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯑꯀꯟꯕ ꯂꯥꯟꯒꯤ ꯀꯥꯡ-ꯈꯣꯡ ꯆꯥꯏꯕ ꯃꯔꯛ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯍꯥ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯂꯧꯔꯛꯂꯤꯕꯅꯣ? ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯒꯤ ꯃꯈꯥꯗ
ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯆꯥꯎꯅ ꯆꯤꯡꯅꯕ ꯐꯥꯎꯏ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ CSOꯁꯤꯡꯅ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯑꯁꯤꯈꯛ ꯂꯥꯎꯗꯨꯅ ꯂꯩꯕ ꯌꯥꯔꯛꯇꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩꯁꯤꯡꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯃꯥꯟ ꯀꯔꯤ ꯀꯔꯤꯅ ꯑꯣꯏꯒꯗꯒꯦ? ꯐꯨꯔꯨꯞ ꯑꯁꯤ ꯃꯨꯠꯄꯒꯤ ꯉꯛ ꯌꯧꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯣꯡꯊꯥꯡ ꯂꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯏ꯫ ꯅꯤꯡꯈꯥ ꯇꯝꯕ ꯃꯥꯡꯈ꯭ꯔꯕ ꯐꯨꯔꯨꯞ ꯑꯃꯅ ꯉꯁꯤ ꯐꯥꯎꯕ ꯏꯟꯗꯤꯌꯥꯒ ꯃꯨꯛꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯥꯔꯝ ꯀꯟꯐ꯭ꯂꯤꯛꯁꯀꯤ ꯋꯥꯐꯝ ꯑꯃꯗꯤ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯄꯨꯜꯂꯨꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯗ ꯎꯠꯐꯝ ꯊꯣꯛꯄ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠ ꯈꯪꯕꯤꯗ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯈꯪꯕꯤꯐꯝ ꯊꯣꯛꯏ꯫ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯅꯝꯊꯗꯨꯅ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯃꯩꯇꯩꯁꯤꯡꯕꯨ ST ꯂꯤꯁꯇ ꯌꯥꯎꯍꯟꯗꯨꯅ ꯐꯪꯐꯝ ꯊꯣꯛꯄ ꯃꯁꯥꯒꯤ ꯍꯛꯁꯤꯡ ꯉꯥꯛ ꯁꯦꯜꯂꯨ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯗꯤꯃꯥꯟ ꯑꯣꯏꯐꯝ ꯊꯣꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯐꯤꯔꯦꯞ ꯑꯃꯗꯤ ꯈꯣꯜꯂꯥꯎ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯔꯣꯜꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫